Nupi da Karan taruba AR Police na Phare haukiba lebabupa numit ki nungthilda Ukhrul District ki Phungrai tangda piklibi nupi masa ani da Karan taruba Assam Rifles ki Zawan ama Ukhrul Police na Phare haidi pao sina makata na haidibana AR asna Karan taruba nupi masa ani adu sahi tara amasung taramathoi gi longani thaudo adugi matangda witness sing na haidibana nupi masa sing aduna lambi da chatlingaida AR gi Zawan aduna makhoi ani gi manungda amabu mahakna thaurakhiba bolero jeep adugi maningda nampuda singsinna bohona khe thaudo aduda manak nakpada lairiba miyam sing sensilaktuna kari tauribano haina yengbada angang nupi masa ani adu yamna pakhatna AR gi Zawan aduda khud thinduna kapkhe AR gi Zawan ado nisa yamna ngawman khiduna ningthina satpa phawba ngamdre thaudo aduga mari leinana nongthil pung amarom tabada Ukhrul Police ki kangbu amana laktuna senariba Assam Rifles ki Zawan Madan Singh Pharaga Police custody da thamduna kidnapping case ama register tawduna investigation sathab haukhre haidi Churachandpur dagi nupi ani Assam Police na lupa crore mawdra gi drug ka kona na Phare haidi Thasigi kulumdagi numidang wairamda Assam amasung Mizoram gi lona bada lairiba Dolai Police Station gi manung chanba Assam gi Dolakhal Border Outpost ki mamangdagi Assam Police na bolero pickup truck amada lakhiba Churachandpur dagi miyoi ani dagi lupa crore mawdra gi pelu oigadaba yamlaba drug ka kona na Phare haidi pawsna makhata na hairibade akhanaba paw ama phangbadagi chathakiba operation adu da yamlaba drug ka kona na Pharaba miyoi ani adudi Churachandpur gi lamka dagi Samuel Lungdim sahi kun ga taret apokpa laikhidraba Jampau Lungdim amasung khul adumaktadagi Andy Kuki sahi kun ga taret apokpa Khai Kuki kawi hairi miyoi ani aduna bolero pickup truck AS01 PC 8976 da tonglaga yamna singnaninga aba moongda lakwadagi Assam Police ki kangbu aduna khamlaga sek tawkhe loinana gari aduda akhanana design tawba aronba chamber amada losillaga puramkhiba yaba tablet piece lak ahum phagatke yamla badrak sing adu tongan ba amuba masugi polythene bag kuntrada ningthina pack tawduna puramkhibane Pharaba polam sing adu black market lupa crore mawdra hengani drug detection kit na makhoina puduna lakhiba sing adu methamphetamine tablet ni haiba confirm tawkhre yamla badrak sing adu independent witness ki mamangda sis tawbaga loinana drug sing adu puthuk pusin toramba gari adubusu police na phajin khre haidi Pharaba miyo sing adu wahang pahang sathabada yamlaba drug sing adu Churachandpur dagi purakhibani loinana drug sing adu Karsa district ki tongan mafam sing da sai thokhinabani haiba confirm tawre thaudo adugi matangda Kasar gi SP Mumal Mahatana haikibada Pharaba makhoi sing adugi mathakta police na case ama register tawbaga loinana drug lalonbagi network asida senariba sing mapung phana phagatnaba investigation ki thabak sathaba haure miyoi sing asigi mathakta ain gi oiba akanba thabak sing lokhatkani hairi Churachandpur da hatakta semkhiba MNF IM Mizoram gi MNF na masak khangde hairakre Manipur gi mapung oina Churachandpur da lairiba Mizo sing yauna Mizoram gi Mizo singa pulsillaga apunba Mizo gi oiba platform ama sagatnaba handakta Churachandpur da semkhiba Mizo National Front Integration Movement MNF IM ase Mizoram da main opposition party oiriba Mizo National Front na masak khangde hairakre Churachandpur da Mizo National Front Integration Movement ase sembagi matangta makoida knowledge amata laite amasung front asi sembaga mari leinana makoida mangjawnana khanarabasu laite hana phongdorakre Mizoram gi main opposition party oriba Mizo National Party gi statement amana hairibada Mizo National Front Integration Movement ase September 15 da Churachandpur form tawki haina press release amada thengnare adubu hairiba front ase sembagi matangda aizol da lairiba Mizoram National Front General Headquarter gi knowledge amata laite loinana Mizo National Front Integration Movement ase makhoiga mari amata leinade Mizo singi unity amasung integrity gi pandamda form tawriba MNF IM hairiba front ase sembagi matangda makhoida karimata khanghalamba amadi khanghalamba su laite haina MNF ki secretary B Lalhaman Gai Hazulana thadorokba cherola man hairi panba yabadi Mizo National Front Integration
Liberation Movement asi Mizoram ki makhada Naga sing yaudana single administration amagi makhada Manipur ki singi area da khundariba ethnic Mizo sing asi amato ina pulsinna banatraga Indian Constitution ki makhada separate union territory ama sembagi pandamda September 15 da Susanpur da likhat khibane MNF IM asi politician MNF ki former underground partner sing intellectual amasung North Mizoram Manipur Hill area da leiriba civil society organization singa hana mangjauna na tanaraba matungda form tawkhibane nauna form tawraba front asigi president na Lalharu ala vice president ga Singhaka treasurer da Manga amasung secretary da Demkhawa Siakane hairi maraksida Susanpur da leiriba Mizo People Convention ki president ke Lalbia Sangana National Media da phongdokhibada Susanpur da Mizo National Front Integration Movement Kawat Front ama semle haribase makhogi knowledge leite loinana masiga mari leinaba civil society sing da hana tanarambasu amata leite hana phongdokhre Mizo National Front ki maikaidagi Susanpur da nauna semleba MNF IM masak khangde hana phongdorokhiba sida MNF IM ki maikaidagi hauzuk phawba makhogi oiba statement amata phongdorokpa leitri hairi Anauba land notification asi unconstitutional oi haina United Naga Council na phongdorakre Manipur state government thasagi tarani panda state asigi manungda leiriba lamsing yonba amati leibagi anauba registration norms sing thokliba asi constitution na piriba article 371C gi provision asi na thaibani amadi traditional tribal land holding system singda akaiba pibani haina United Naga Council na phongdorakpa loinana Anauba notification asi Manipur ki governor na cancel tawgadaban hana phongdorakle hiram asiga mari leinana UNC na Manipur ki governor Ajay Kumar Bala da pisin kiba memorandum da Manipur state government na thasagi tarani panda thokiba notification asi Manipur Legislative Assembly ki Hills Areas Committee ISAC na constitution ki article 371C ki provision singi makhada tawjagadaba thabak singadu na thaiduna thambani hairi memorandum adu da makhata na 1972 da matamadu ki India ki president BB Giri leiringai matamda ICC ki order amabu ayaba piduna Manipur ki tribal singna namna taba singi lamsing ase customary practice ki makhada leigadabane lamsing ase tribal singi transcript satraga community singna mapu oigadabane haiba mayek sengna iduna leiri singda lejarabasu Manipur ki mafam haibadi More Suranpur Sandel amasung Khaupum Valley ase Manipur Land Revenue and Land Reforms Act 1960 ki makhada leiba maramna haiba mafam sing asidadi tampak lamda sanariba land law sing adum sanaba kanisukai di hairi memorandum aduda makhata na high tribal singna khundariba singi lam singda state government ki law sanaba yabugi wafam leite thasigi taranipa da thokiba official notification asina sing amasung tam sab manaba moongda land regulation law sana haliba se article 371C ase khongauna bane amasung illegal oi haina memorandum aduna palle memorandum aduda karigumba state government ki notification asi Manipur state pumbada sana halakpa tarabade miyam ki ihau lakpa amade tangtulai tadaba ama soidana maki lakane maramasna council asina governor bu land resource department na thorokleba notification asibu kupna yengsinbiduna review tawnaba appeal tawri MIC na flag court Manipur state ningthina chana hanaba advice tawrakli haide Ministry of Home Affairs Government of India na sahi asigi February 15 da Susanpur district ta irang hauriba nahasingna jatigi masu ahungi phiralbu DC office tagi singtharaga makhongna netpa amadi thawai usitabagi thawok haksina lawbuga loinana state government of flag court of India 2002 nga na satnanaba akanba instruction piraklai MIC na state government da pirakpa directive ki matungina flag court of India 2002 amasung the Prevention of Insult to National Honors Act 1971 gi makhada Indian national flag asibo ikai khumnabaga loinana display tawgadabani haina mayek sengna phongdokle amoromda sahi asige February 15 da thokiba thawdo asibo center amasung state government hausina lawbaga loinana Union Home Minister Amit Shah amasung Rajya Sabha gi MP lesamba sana jawbana thawdo aduga mari leinana social media singda India gi masu ahungi phiralbu Kuki Jofuru ki miyo singna amade militant yauna numit aduda mai thaduna ikai khunakidabagi thawong adu national security da asoba threat tawbani haina lawbaga loinana union government da akanba action lawnaba khangan khiba laikre hariba MIC gi advisory ase thasgi kunga mari da state government gi mari leinaba official singda khangalaktuna national flag asina state asida community amata oina leinabagi ithil phawhanba amadi
matam punamakta ikai khumnagadabani haina phongdokhe national flag sijanabagi matangda MIC na hairabana karigumba cultural natraga sports events sing the national flag asi sijanage hairabadi flag code ki makhada sena saba phira sing sijanaba yagane aduga sijanaba loiraba flag sing adu mafam chana ikai khumnana loisinbigatabane hariba instruction asi state government sing amadi union territory singi administration sing secretary sing amadi department singi head ta ningthina chananaba pautak pigatabane haina suphongdokle tribal girls hostel dagi paramilitary lauthokkadabane haina thamlakle Imphal ki all Lambuland leba tribal girls hostel da lenga asina paramilitary forcing thamjeliba asi October ni pan phawbu ki manung da lokthokadabani haina tribal youth council Manipur TYCM na Manipur gi governor Ajay Kumar Bala da ultimatum thakre TYCM gi ultimatum adu da Manipur gi irang asiga mari lenana lenga asina tribal mahiroi nupi singi legata ba hostel asida paramilitary forcing thamjinduna tribal nupi mahiroi singna tongan ba class yauba session hauba amadi admission tawbagi matamda laifam laitabagi khudung sadaba sing matam sangna mayok naduna lakliba ase mari lenaba department amadi lenga asina khangbidana lakle masina maram oiraga arapa singdagi imphal da mahima sing tamba lakpa tribal mahiroi nupi singna tattana academic year sing matam chana phanghodabagi awaba kaya mayoknade khudong sadaba sing ase yenglaga TYCM na tangai phadana hauji all Lambuland da lairiba tribal girls hostel da thamleba paramilitary forcing October ni pan phawbugi manung da lokthokhigadabani haina governor gi puning sing sinbane karigumba council ge haijaba si tabi da tarabadi makhal makha kya gi khongjang sangsilakani masida thorakpa afafata ki teksak punamak state government chief secretary additional chief secretary tribal affairs and hills department pugadabani hari hiramasiga mari lenana council asinasu Manipur state commission for scheduled tribe ki chairperson dasu se thaduna khangan khre hairi mathau ningthina tawdaba doctor amasung staff sing cheirak piragani haina joint statement ama thorakre haukiba numit kunthagani thoi asida rims ta layeng ba lakiba mioi manga laikhidre masigi matang da laikhidraba mioi manga gi imung manungi mioi singda piba samlapa warol singda miyamda amuhana thamle loinana rims ta lab ta nami sirakpa amadi pendraba miyam yawlop singi apunba committee na yengsinba hauragane doctor amasung staff sing magi matam adu chapchana hospital da lairaga thabak tawbiyu mathau ningthina tawdaba doctor amasung staff sing lebak miyam khangna cheirak piragani haina KCP KYKL Prepark Pro amasung koireng lusung UNLF na punna thadorokpa joint statement amana hairi leingak na lupa sawa satpigi senyak sana handana bu thorang lokhat palaite ATM singda lupa sama chani marangkai na phanghanna bu khangan khre hairi leingak na lupa sawa satpigi senyak sana handana bu thorang lokhat palaite haina press information bureau PIB gi report amana phongdorakle mathang sahi gi March thadagi leba asda sawa satpigi senyak sana halaro haina social media da aranba pau sandorokpagi matangda PIB gi report asina hai lengak na sangwa satpigi senyak sana handana ba thorang lokhatpa leite miyang gi khudong sana bagi damak lupa sam satpi amasung sani satpigi senyak marangkai na phangana ba akhanamba thorang ama lokhalapane thorang asigi saruk amo ina Reserve Bank of India RBI na handakta public bank sing amade white label ATM operator sing da lupa sam satpi na thraga sani satpigi senyak sing ATM khudimakta marangkai na yahannaba khangan khibane hairi Lanai layeng sangda thabak tawriba rims ki doctor kharagi ming phongdorkle Lanai hospital amadi clinic singda thabak tawduna sel taliba rims ki doctor taramathoi gi ming Kanglepak Communist Party KCP taibangan ba group na phongdorkle lona thinkrabalup asigi publicity secretary salaingan ba maitei na thadrokpo cherol amana hai rims ki medical superintendent amadi director na handak phongdorkle ba wafam asidi huran ba nakukta napi pakle haiba wafam aduga pangkhak oire haina KCP taibangan ba group ki operation on eradication of public enemy na lawdaba ngamde medical superintendent amadi director na lebak miyamda utchaiba wafam sing thamduna so rims ki manung da seliba anaiba isel asi kharaga hena mayak sengna ba wafam kharaso operation on eradication of public enemy KCP taibangan ba group na thijin bada khangba ngamlai rims ta aranda moong da thabak hapsin baga loinana mathau pong na rims da doctor oidiba sing na karigumba private hospital amade clinic sing da thabak tawba taraga di pau pibira ohaina makhoi tawriba aranba thabak thoram sing kupsinna bu honaragliba sing adu kumja 2024 gi July 2 da rims ki faculty member amata private practice tawba yaro haina sanaragliba lilagi ani suba saruk ne haina lawdaba ngamloi haina so KCP taibangan ba group ki serorosina
makha tana phongdorakle miyamna khangduna leiraba wafamsing RIMS ki director medical superintendent administrator amudi doctor sing losinduna thamnaba honaba haibasi asakpa maibu phina kuptuna thambaga pangkhak oigani habasi khangjinba phai RIMS ki oina private security sani yankhairom lei aduga daily wages na samaga yankhairom lei habasi lopna thijinbadagi khangle masigidamak tharakpa senpham kayadagi thagi oina yamlaba percentage kya launabasu director gi asoba income ama oiri aranbu maongda thabak hapagalona na RIMS ki campus manungda canteen hanghanbana chingba thawong kya chathaduna asoba senda lambi oiri sasinaba certificate sing sizinaduna regular post paidiba khudimakna numit mangani gi manungda lupta sangjaraktrabadi ani suba tangka ki oina private hospital amadi clinic singda practice tawriba doctor singi list thadorakpada makhogi post amadi maming matha phongdoklagani hainasu zerol sina makha tarakle